ngasi ayuk phong sifong singdagi maruoiba pau khongpatjaraga mayamda share tawjagi ahanbada lanmi da pak chawba manaba lampiraga koirengai airfield lauksingadori lampibegi thabak yengsinanaba lengakna high level committee semkhrei malemgi ani suba lanjawgi matamda allied force ki airfield oina sijinaramba manipur gi puari ga thadoknaba yadraba koirengai airfield ga pak chawba manaba lampiraga lengakna lauksinanaba thabak leptana paikhalagli India government ki defense ministry ki makhada lairiba koirangai airfield asi Imphal West district ki manung sanba kunthrago humdoi kaingam village ta hongdo hanbagi thabak yengsinanaba manipur lenga ki high level committee ama semkhre kaingam village asi khurkhul gi sericulture office maya da leiba pak sorob khulamane se minister nongthombam berena pauksi asida hai koirangai airfield asi manipur gi puwari oiba mapam amane masida sunatana mi tanariba mafamda laiba lanmigi mafam ama oiri ma ki lengak laklaba tungda mafam adu lengak na lauksinanaba hena kanba thabak paikhalakhi defense minister ga tangka kayarak ta wari sanaraba tungda airfield asina lairiba mafam asiga pak sawbo manaba lam ama manak nakpada piragani manipur lengak ta sinnaba yagani haibagi ingit ama pirakhi ingit aduna maram oiraga thinanaba lengak na thabak paikhatpa horakibane Amaramda Chief Minister Secretary tangasi ayuk Minister nongthongbam berena share lauduna review meeting ama pangthokpaga loinana ariba airfield asida lairiba Central Security Forcing hongdokhanabagi matangda khanakhi ngasigi mifam aduna hauji koirengai all airfield asida lairiba Central Security Forcing asi Imphal West ki laimakhongda leiba yangkhai gatere suba mountain division manakta leiba kunthrago homdoi kaingam khulda hongdokhanabagi thabak ngasi yengsinabagi dama high level committee ama semkhre haide Put lising mariga sama panom sangba runway leiba koirengai da lairiba all airfield asi kumja English mga sama pa nifuga ni thoidagina nifuga humdoida American engineering singna sagalamani haina atopa tenba maru oiba pawmana mu singda October 15 dagi NH2 da pungkun marigi total ban kaukrei Mau Student Union Joint Action Committee MSUJAC gi hana president amari Tribunal General oramba A Mayili Saranana Manung matam sadana laikidabagi matangda lengakna semkhiba inquiry committee gi report thagalaktabagi mayokta union asina lakadoriba October 15 gi ayuk pung 6 tagi National Highway NH2 da pung 19 gi total ban kaukhre hen supoksi sina makhatari marak thana mapalam gi oiba yamna nongaitaba pawang khatang mayamda share tawjaramge rape tawkhiba phinung gi haksang da thangna thinkhiba nupi masagi phibam luri Madhya Pradesh ki Raiwad masagi sei kunganithoi suraba nupa amana rape tawkhiba amasum phinunggi haksangda thangna thinkiba masagi sei 13 surabi nupi masa aruba phibamda lairi haina ngarang police na phungdokre thangdo aduda maru oina senariba Ankit Rawat police na phakre adubo maka loinaba Bananspati Rawat sei kungatreti sen khrehan superintendent of police Rakesh Singhana phungdokre party amadagi nupi masa aduna halakhibada nupa ani aduna mahakpu sagol senamita phakibane Ankit na mahakpu rape tawki amasum mahakki private part thangna thinki ma hospital amada pukhatkre amasum phibam luri haina SP aduna haiki sienaba miyoi ani adugi mathakta rape amasum Indian Penal Code IPC gi atei maran sing amasum Protection of Children from Sexual Offense Proxo Act gi makhada maral sikre haina supoksi isna makhata rakli Atopa maruoiba paw manamu COVID-19 na laikidaba Dr. Ani Shukre CIPF ki tare jauna punna saniga kuntraga tare positive oire haukiba pung kungamari asigi manungda Jiribam district Manipur Health Service MIS Medical Officer MO oina thabak tawba ama ngarang sija hospital COVID-19 na laikidabaga loinana haujik phawbada state asida COVID-19 na laikidaba Dr. Ani Shukre hairiba matam asigi manungda CIPF ki personnel tare amasum general population gi miyoi saniga kuntra yauna punna miyoi saniga kuntra ka tare COVID-19 na positive oire miyoi marisu COVID-19 na laikidabaga loinana haujik phawbada COVID-19 na laikidaba masing asi punna maudraga tare sure hairi Sija hospital COVID-19 na laikidraba medical officer asi Thobal district gini mamingna Dr. Nasir Ahmad sai nipugotere kawi type 2 diabetes mellitus patient ne lamphel kombi rai kaithel leiba Suba hospital gi gynecologist consultant Dr. Wahengbam Imo Delhi da COVID-19 na aduna laikidraba matungda mahakna ani subani hain sub oxygen makhatarakli atopa pawa manam kendra mangagi by election gi notification thokre State asigi tungan ba district ahongi kendra mangagi by election gi notification ngasi thokre
State asigi oina assembly seat 16 hangduna leirabsu Kendra Nipan gi oinadi court case pending leiba maramna Election Commission of India gi makedigi Thabal district ki Lilong amasung Wangjing Tentha Kendra Imphal West ki Wangoi Kangpokpi district ki Saitu amasung Chusampur district ki Singhat Kendra gi by election gi notification adu ngasi thokibani notification adu gi matung ina Kendra manga gi by election asi November 3 ki ayuk pung 3 tagi nungthul pung manga phawba pangthokani vote masing thibana November 10 da pangthokani aduga election gi process pumba November 10 gani thoida loisingani notification asi gi matung ina nomination paper filesing tawbagi aroiba tarik na October 10 ni scrutiny na November 10 ga mathoi gi ayuk pung 10 taba matamda makoi gi district headquarters sing amadi constitution adugi subdivisional headquarter da pangthokani mirep se lauthokpagi aroiba matamna October 10 ga humdagi nungthul pung 3 ni hainasu pauksisina makhatari Atopa pao amanamu Uttar Pradesh da parikya kana satharingai school gi satri amasu campus manungda gang rap tawkhrei rapist nipan mak fagatkrei Uttar Pradesh da yamna toina thokan bataba da hangoi ba pokpa thawdo ama oina state asigi Bangsi district ki manung chanba Bangsi college ki exam center da provincial civil services ki preliminary examination 2020 kana satharingai gi talakta satri amabu college campus adumakta da nahan gang rap tawkibaga loinana thawdo adu da senaba rapist nipan mak police na matam ikan kanadana phugatkhre hana agency ki pauna phungdorakti masagi sei 13 khakta ngairibi class 10 khakta tamliba satri adu parikya center tariba college adu da civil service lawbigi parikya kana satharingai da satra group amana college campus manung makta da college gate ta mi amata leitabagi tanja yenglaga namduna pusilaga nupi oibigi izat mangan bikibani thawdok thoklingai matam aduda gate ki duty taba security guard ama parikya gi process ta mateng pangba sangkhibagi tanjani parikya adusu college ki akaknaba ka khrata sathakibani haina Bangsigi senior SP Dinesh Kumar P na phungdokre atoppa manak nakpa school amada tamba satri adu college adugi lamit tumit phajana khangba college adumaki satra khutpu amana parikya tawdaba atoppa kaga mayuknaba mi sikpa campus manung maktada wari sasi haina themduna pusilaga satra amana masa sokpaga loinana satra khongbu kharana mobile photo namki haina victim oiriba satri aduna police ta complaint tarogle haina SP na phungdokhi rapist kangbu aduna satri adugi masada Europe lupa 2,000 khaksu namduna mullaga sien kibaga loinana siendringai gi mamangda thagdo asigi matangda kanagumba amatada haidokpa yaroi haidoklabadi camera namlaba izat manganbagi sin adu social media da thagalakani haina kihelamki haina satri adugi complaint da mayek sengna palli haina SP Dinesh na pawdamki complaint gi maikei digi Bharat kauba college aduda tamba satra ama mahak victim bu namduna izat manghanbada yawi haina palakpadagi Bharat Kuswaha kauba main accused satra ama hana phabangamki mak phabadagi crime aduda sienaba Rohit Saini kauba atopa main accused ama su phabago loinana accused ani sina haidorakpadagi crime aduda mateng pangmani haiba Shailendranath Pathak Mayang Sibare Bipin Tiwari Mon Paraya Dharmendra Sen amadi Sanjoy Kuswara kauba atopa satatru amasu campus manungda lotuna leirambadagi phaki haina spoksisna makhatarakli loisilakpoina tahaidaba paw manamu mama mapa hatkhrei UP gi Bareilly da lam yenabagi matangna pendaba leiraba ukil amana ahal oiraba mahaki mama mapa nongmaina kaptuna hatkhrei haina police na phungdokhrei masagi sei humdraga taruk suraba Lalata Prasad Gangwar kauba thabaktagi patharaba oza oiriba miyu asina maaki loinabi Mohini Devi sei humdraga loinana leba pokpana mitki ayuk pung mangaram tabada Baharoli village ta leba makoigi mayumda lai khurumningai da masama ukil ama oiriba makoigi masanupa Durbesh Gangwar laktuna makoibu sei thangba horakhi makoibu imungi lam yanabada mayamagi misang sangi haina maral sibaga loinana ukil asina ahal singadubu phuki amasung mamai thangda mahakna makoibu mafam dumaktada nongmaina kaptuna hatkibin haina supoksisna makatarakli